Hi ma'am, good morning. Asigi video sa kay video oidoino haido nongalakpaga aina kay tawri urukta su se ma'am je sudoini aigi duty ni nongalakpa hi suba fawba oktana ne lambin da su fawreba do siga leire akhoi lambi ne ba seise Hi ma'am, yang famda Amrita blog na video no popuduna laksare Aiki video sa kari oidoino ma'am yang minarasi fi ama balting da so balting ma fi uruk ma fi se ma'am je sudoini nongalakpaga fi suba nungdin noibaga fi loksanba aigi duty ni angang panabaga atopa thabak di sudre Pung tara tare hujikbo leisin thari aina ngasai ngai leiba do yadre matam sina di horen fi di kangaudra di kana wai eita wai aiba leisin thari do hujikbo adudi haurage ma'am fi suba asiga leiregi fi sindo ma'am se yangudu Sidasu leire balting da su uruk da su se ma'am je sudoini aigi duty ni nongalakpa fi suba nungdin noibaga fi loksanba Ngangi ningda oibasidi phaijomna oiragana nungai Gang na su kangni subada su nungai sijanabada use tawbada nungai ba phaijomna Mayam haji fi suna loina haji fi thadoi ke tawi Magi puri macam ni sidre Kwa charak tare do na fi su ba sin ngai ke kwa matak ko sila fi su da di ngai wa khan ji ngai isa sa sa da le kwa charak tare ni ngai tre fi ye su do go sa ru ki kwa to ko ni Wa bana loe me fi su loi rakpada koi uri pambi ni yang pandi pandri mari di sale phajana hoji fi su loi re siga lai re gi fi su ri an balting ma bithali do me de balting siga hapa ya dana mu ngabong hena ma khuta janjale wa bana loi re
ꯍꯧꯖꯤꯛ ꯐꯤ ꯐꯧꯔꯁꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯐꯤ ꯕꯥꯜꯇꯤꯟ ꯐꯤ ꯐꯧꯔꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤ ꯐꯧꯔꯁꯤ ꯊꯥꯕꯁꯤꯡꯁꯦ ꯌꯥꯝ ꯐꯔꯤꯁꯦ ꯂꯥꯛꯑꯦ ꯑꯥꯎ ꯂꯥꯛꯑꯦ ꯃꯝꯖꯜꯂꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯅ ꯀ꯭ꯋꯥ ꯆꯥꯏꯁꯦ ꯀꯔꯤꯝ ꯌꯥꯎꯗꯦꯕ ꯀ꯭ꯋꯥꯒ ꯄꯥꯟꯅꯒꯗꯅꯤ ꯃꯆꯤꯟꯁꯦ ꯉꯁꯥꯡ ꯉꯥꯡꯉꯦ ꯑꯃꯨꯛ ꯂꯤꯞꯁꯇꯤꯛ ꯇꯩꯕꯗꯧꯅꯤ ꯑꯩꯅ ꯉꯁꯥꯏ ꯁꯨꯔꯝꯕ ꯐꯤꯗꯣ ꯁꯨꯕ ꯂꯣꯏꯅ ꯐꯧꯅ ꯂꯣꯏꯔꯦ ꯑꯗꯨ ꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯌꯥꯝꯗꯣꯅꯦ ꯁꯨꯃꯥꯡꯗ ꯐꯧꯕ ꯑꯣꯛꯇꯅꯅꯦ ꯂꯝꯕꯦꯟꯗꯁꯨ ꯐꯧꯋꯦꯕ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯝꯕꯤꯅꯦꯕ ꯁꯤꯁꯦ ꯁꯤꯗ ꯐꯧꯋꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯗꯨ ꯁꯣꯝꯗꯅ ꯃꯅꯥꯔꯩ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯌꯥꯝ ꯁꯨꯃꯥꯡ ꯃꯇꯣꯟꯗꯩ ꯐꯧꯔꯛꯄꯗꯨꯅ ꯂꯝꯕꯤ ꯌꯧꯔꯦ ꯑꯩꯈꯣꯏ ꯐꯤꯁꯤꯡꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯧ ꯈꯥꯎꯕ ꯍꯧꯔꯦꯕ ꯂꯧ ꯈꯥꯎꯕ ꯍꯧꯕꯗꯣ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯝꯃꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅꯗꯤ ꯇꯩꯕ ꯉꯝꯗ꯭ꯔꯅꯤꯅ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯀꯧꯔꯒꯅꯦ ꯋꯥꯏ ꯇꯩꯍꯜꯂꯝꯃꯦꯕ ꯑꯗꯨꯒꯤ ꯈꯔ ꯅꯥꯟꯕꯅꯤ ꯁꯨꯃꯥꯡꯒꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯁꯤꯗ ꯄꯩꯔꯤꯕ ꯁꯟꯊꯤꯁꯦ ꯁꯤ ꯁꯟꯊꯤꯁꯦ ꯅꯠꯇ ꯇꯩꯔꯝꯃꯤꯅꯦꯕ ꯂꯩꯕꯥꯛ ꯌꯥꯎꯗꯕꯤꯗ ꯍꯌꯦꯡꯗꯤ ꯂꯩꯕꯥꯛꯀ ꯁꯟꯊꯤꯒ ꯊꯤꯠꯂꯒ ꯇꯩꯅꯦ ꯑꯩꯈꯣই ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯐꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯨꯇꯤ ꯃꯆꯥ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯍꯪꯒꯥꯝ ꯃꯔꯛꯁꯤꯒ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯌꯥꯝ ꯌꯥꯝꯕꯅꯤ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩꯗꯤ ꯂꯧꯕꯨꯛ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯑꯉꯥꯡ ꯂꯪꯗꯣꯝ ꯑꯉꯥꯡ ꯊꯝꯃꯝꯃꯒ ꯀꯥꯏꯗ ꯆꯠꯀꯅꯤ ꯊꯝꯃꯝꯃꯒ ꯑꯩꯅ ꯂꯧꯕꯨꯛ ꯆꯠꯂꯤꯉꯥꯟ ꯀꯞꯄꯗꯤ ꯑꯗꯨꯗꯨꯒꯤ ꯂꯧꯕꯨꯛ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯑꯥꯗ ꯂꯧ ꯈꯥꯎꯏ ꯃꯌꯥꯝ ꯌꯦꯡꯉꯨꯗꯨ ꯂꯧ ꯈꯥꯎꯕ ꯍꯧꯔꯦ ꯍꯌꯦꯡꯗꯩꯗꯤ ꯍꯣꯔꯦꯟꯗꯤ ꯈꯥꯎ ꯂꯣꯏꯔꯒ ꯃꯣꯏ ꯄꯨꯔꯛꯑꯅꯤ ꯐꯕꯨꯟ ꯀꯤꯜꯂ ꯁꯨꯃꯥꯡꯅ ꯊꯝꯕꯒꯤ ꯃꯃꯥꯅ ꯊꯥꯕ ꯖꯦꯅꯝꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯁꯤꯁꯤꯗꯤ ꯀꯌꯥ ꯐꯗꯦꯀꯣ ꯄꯠꯊꯔꯦ ꯑꯩꯁꯦ ꯐꯖꯗ꯭ꯔꯦ ꯁꯤꯅ ꯅꯧꯅ ꯊꯥꯔꯤꯕ ꯁꯤꯁꯨ ꯁꯤꯗꯔꯦ ꯈꯔ ꯇꯧꯅ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯂꯦꯕꯨ ꯄꯥꯝꯕꯤ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤ ꯑꯅꯤꯁꯤꯅ ꯀꯟꯅ ꯀꯞꯄꯤ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯁꯣꯟꯗ ꯑꯩ ꯀꯟꯅ ꯕ꯭ꯂꯣꯛ ꯁꯦꯝꯃꯤꯁꯤꯒ ꯎꯔꯤ ꯃꯄꯥꯟ ꯁꯥꯕ ꯍꯧꯍꯜꯂꯦ ꯑꯗꯨꯒꯤ ꯌꯦꯡꯉꯨꯗꯨ ꯄꯝꯃꯨ ꯍꯥꯏ ꯄꯝꯃꯒ ꯅꯨꯡꯉꯥꯏꯕ ꯌꯦꯡꯉꯨꯗꯨ ꯑꯩꯈꯣꯏ ꯃꯃꯥ ꯃꯥꯟꯕꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯥꯟꯕ꯭ꯔꯥ ꯄꯄꯥ ꯃꯥꯟꯕ꯭ꯔꯥ ꯀꯅꯥ ꯃꯥꯜꯂꯤ ꯐꯣꯇꯣꯅ ꯉꯁꯥꯏ ꯉꯥꯡꯉꯩꯗꯨ ꯇꯧꯕꯗꯩ ꯃꯃꯥꯏ ꯇꯥꯕꯤꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯃꯥ ꯃꯥꯟꯕ꯭ꯔꯥ ꯄꯄꯥ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯅ ꯄꯤꯁꯨꯝꯒ ꯆꯦꯛꯁꯟꯕꯤꯔꯤ ꯃꯤꯅ ꯅꯨꯄꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯇꯥꯖꯧꯅꯕ ꯍꯥꯏꯗꯨ ꯅꯨꯄꯤ ꯃꯥꯜꯂꯤꯅꯦ ꯁꯤ ꯅꯨꯄꯤ ꯁꯛꯇꯥꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯁꯛꯇꯥ ꯀꯨꯠꯇꯨꯅꯨ ꯄꯝꯃꯒ ꯅꯨꯡꯉꯥꯏꯕ ꯍꯤꯞꯄꯜꯂꯒ ꯀꯞꯄ ꯑꯁꯣꯝꯗꯩ ꯑꯣꯏꯔꯦꯅꯦ ꯆꯥꯆꯧ ꯃꯆꯥꯅꯨꯄꯥꯅ ꯃꯟꯖꯤꯠ ꯂꯥꯛꯑꯣ ꯚꯥꯏꯅ ꯀꯧꯔꯦ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯉ ꯇꯥꯔꯤꯗꯨ ꯍꯩ ꯑꯩꯈꯣꯏ ꯃꯃꯥ ꯃꯥꯟꯕ꯭ꯔꯣ ꯄꯄꯥ ꯃꯥꯟꯕ꯭ꯔꯣ ꯀꯅꯥ ꯃꯥꯟꯕꯅꯣ kena malino nang oh chino kena malino nang aina ingane kanda mayam jumjun thei kanda mayam na jumjun liba koi chunu da pam nu ngai na bai na ko na
สิไอ้เหี้ยอีจานุปาลักนะบ่ได้มาพะมุงได้เลยญาติเดี๋ยวสิแม่แต่เชียงวันนี้ค่ะ Kecilnya mama dong tuh. mana sana di kan nak Tang tuh. Tunggu mana? tunggu ai ma gada oh gada ai mà từ dương tunggu đấy ai bảo hey bang được nữa là nào nó sana đi thì cái xuống xuống này nó ngặt tụi mi ấy chàng bé gada on rồi hả hey Manjit Manjit 아직 강에 봐서나 민지 어디 거리라 제때 거리라 이나 한 바디에 거지는 놈이 따라니 할리야 바시가기 싱바디 쟤는 싱미응 어이 왜 거기가 나무나 또 미루 에헴 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 nè có cái đào mà nó được không? Kya phết mà được không? Mai mới lùi ra đấy, tiếng nghe rằng nghe bị gì cơ? Hứa là nào nó tiếng nghe du? Không ta thì cái nó ta thì mình. Mai lùi ra thế thế nào? Không ta thì. Không mà là ta thì du. Ừ. Nggak tunggu, agak tunggu deh gua. Nanti ngenyange lama agak tunggu deh. Tunggu lah bu bye. Manjit, bye tunggu lah bu. Ya, magi video saya nunggu abi tadi like, share, comment, subscribe tuh belum mau nunggu channel, subscribe tuh sambil mau matang sida video lusin jarak ya kom ya bye bye.